अहानबदा मरोइबा पाउसिंग थमजरी याइटीवी लोकल द फुटपाथ साबि यारोय हाइदुना इम्फाल मोरे लंबी थिंगलुरे पुलिस की काहेनबा थोंगदा मियोय मरी असोपन नंख्रे मियोय मापन फाजिनख्रे सीआरपीसी के धारा 394 की मखादा अथिंबा थमख्रे धर्म की मिंगदा कांगलुक मसेल की मरक्ता मसोय तानबा सिलिबा मियोयसिंगदगे सेक्शन बा मथौ ताय हाइना अमुको की प्रेसिडेंट पीएच देवान शर्मा फोंदोख्रे अमदी सेनापति डिस्ट्रिक्ट के सरानमई खाइखो खुल ngasi फाउबा अना लाइंगसंग अमा फाउबा लेतबना खुंजा सिंगना हक्सेल की लमदा खुदोंचादबा क्या मायोकना हौरी खुरुमजरी टाइम्स ऑफ मणिपुर न्यूज यंगबिरिबा सिंगबु कुमथेम जेंटलना तराम नोक्सरी हौजिक मियामदा पाउ संतोकना पिजरी याइटीवी लोकल द मणिपुर लैंगाकना नेशनल स्पोर्ट्स यूनिवर्सिटी का मरी लेनेदबा प्रोजेक्ट अमता पाइखतपा यारोय हाइदुना रैली यावना खोंजंग क्या संसिनख्रबसु लैंगाकना ताबिदबदगे मियामना ngasi इम्फाल मोरे लंबी पुंखरा थिंगलुरे पुलिसना टियर गैस कापतुना खोंजंग लोइसिंग तानखाइबदा नुपी मरी असोपा नंख्रे नुपी मरी अमसुंग नुपा मंगा पुलिसना फाजिनख्रे डिस्ट्रिक्ट मजिस्ट्रेट कक्चिंगना याइटीवी लोकल के अकोइबा मफमसिंगदा सीआरपीसी की धारा 394 की मखादा अथिंबा थमख्रे हिरमसिदा पाउदम अमा याइटीवी लोकल द नेशनल स्पोर्ट्स यूनिवर्सिटी नतना अतोप चाउखतौरंग अमत पाइखतप यारो हाइना मियामना खोंजिंग चंगसिनख्रे ngasi ayuk anganbadi hauduna याइटीवी लोकल एरिया की मसिंग यामदो मियाम अमा थोलक्तुना लंगथबालगी नेशनल हाईवे 102 इम्फाल मोरे लंबी थिंगदुना खोंजंग चंगसिनखि तुंगदा थौबाल अमदी कक्चिंग की मसिंग यामदो पुलिस पर्सनल सिंग थोमजिलक्तुना लंबी थिंगबगी खोंजंग अदु हंदोकनबा वारी सानखि वारी सानबा अदुदा मियाम अमदी पुलिस की मरक्ता यानदबदगी पुलिसना टियर गैस सेल सिंग कापतुना खोंजंग लोइसिंगबु तंखाइखि अमदी हानगुम लंबीदा गाड़ी चेलनखि पुलिसना टियर गैस कापतुना तंखाइबदा मियोय मरी अशोकपन नंख्रे सोगलो मियोय सिंग अदुदी कैसाम इबेमा चही 35 मपुरोइबा के इबुंगो हाउबिजम इबेमसा चही निम्फु मपुरोइबा एच राजू कांगुजम सुंदरी चही 30 मपुरोइबा ए आशा कुमार अमसुंग वांखैम्युम जेनेटोन मपुरोइबा भोरोत कौवे मखोय मरीमक डिस्ट्रिक्ट हॉस्पिटल थौबालदा पुखतुना लाइकनख्रे लोइनना सनासम राजेश्वरी मपुरोइबा कुमार की युमसु पुलिस की टियर गैस ना पांदुना युंगी जिंगा अमदी फगलांग अकायतोय नंखे इरमसगी मतंगदा याइटीवी लोकल द नेशनल स्पोर्ट्स यूनिवर्सिटी नतबा प्रोजेक्ट अमता तौरोय हाइना लैंगांग थाजब पीगदबनी हाइना 44 याइटीवी लोकल लैंड डोनर एसोसिएशन लंगथबाल खुनौगी माइकैदगी फोंदोखिबा लैख्रबनी ngasi khongjang aduda saruk yakhibi nupi amana ingkumja 2013 da matam adugi lengangna yaithivi lokol da national sports university sagani haina wareb lokhi madui tungda lokol asida low uzariba lomi sing amadi lokol asigi akoibada khundariba khul singi khunja singna kendra sigi mla pawnam brojen na khunja sing government gi service pigani national sports university gi 0 km da acre point kun park chawba yum mayam ama sarga model village ama oina semgatkani haibana chingba thajaba ya su pikhi ngasidi national sports university su atopa मफम द साखरे याइटीवी लोकल दना एकर चाम पाक चावा मेगा फूड पार्क एकर चाम यांखै चावा लॉजिस्टिक पार्क अमसुंग एकर चाम पाक चावा ज्वेलर्स पार्क सागनी हाइबगी थौरांग तौरिबसी खुंजा सिंगने याबा सुगंगम लोय हाइखि 44 लकोन याइटीवी जिदा स्पोर्ट यूनिवर्सिटी साबिने ना अखोइबु लमजे नमफु सासनदा गवर्नमेंट ना लौसन बिरे अदो अखोइ स्पोर्ट यूनिवर्सिटी नतबा महुत अमा इंडस्ट्री अमा लिंखलनी ना अखोइ लंगथबान 44 याइटीवी जिदा हाइबिरे अदुना अखोइ यूनिवर्सिटी नतबा तोपा अमता साब यारो हाइना अखोइ नुमि हुनी द्रना फमजाबनी अदुइ मतुंगदा ngasi अखोइना बन तौगेना तौजमा मतमदा सिक्योरिटी ngैना अखोइबु दांडी पीबीदना टियर गैस कापतना मी मे आमन सोले मे आमन फाबिरे अदुना अखोइ आम पेंजदे अखोइना अखोइगी दाबी फंग्रिबो स्पोर्ट्स यूनिवर्सिटी की मफमजिदा अखोइगी लंपी द्रिबोक्ति अखोइदी खोंजांग चांगजांगिनी साबजु यारोय गवर्नमेंट अखोइबु नामफु थाजंदा मिनम बिरगा मरै अनि लोंगा अखोइगी लंबु मुनबिबनी अदुना अखोइगी 44 याइटीवी खुनौदा स्पोर्ट्स यूनिवर्सिटी नतना अतोप प्रोजेक्ट अंत पाखप यारोय नुमिनी हुमनी की ममांगदा डीसी थवागी पौताग मतुंगिना लंगथबाल खुनौगी युमलक्ता डेमोक्रेशन तौबगी थबक चथबा हौख्रे मसिसु यानिंगदे लैंगाक्ता खुंजा सिंगा वारी सानदुना तंगताबा वारोसिन अमा पुरक्त्रे फावबा डेमोक्रेशन की थबक लेपियु डीसी न खुंजा सिंगी अपांबा फोंदोकनबगी तांजासु पिबिखिदे मियामगी अपांबा असि फंगदे फावबा मखाताना अकनबा खोंजंग क्या चंगसिनखिगनी हाइरि धर्म की मिंगदा कांगलुक मसेल की मरक्ता मसोय ताना वसिलिबा मियोइसिंगदगे सेक्शन बा मथौ ताय लमदम मसिदा खुंदामिनरिबा कांगलुप सिंगी मरक्ता नुंसी सानबा लैरपता चौखटपा लमदम अमा ओइहनबा ngamgadoribani haina ऑल मणिपुर यूनाइटेड क्लब ऑर्गेनाइजेशन अमुकोगी प्रेसिडेंट पीएच देवान शर्मा फोंदोख्रे ngasi lilong bazar da MMW ona sinduna pangthokiba islam lining setpa muslim singe asoba kumhai ama oiriba idul fitr gi thoram ama saruk yaba lakpada wafam asi phongdokhibane magna makha taraduna
Mamangai yamna ngalingai matamda Brahman singa sokna samnaba yade haiba wafam kaya lerambadu ngasidi aikoi amatani haiba wakhalon aduna lesing oiduna amana amagi kumhaida saruk yaduna nungsi sanana himinari kunaya sida nungsi sanana himinari ba phurup kanglup singi marakta lining lisitna khenaba thamnaba honarakpa singdage section ba mathau tai haiki gumba MMW ona lobiri ba sumaina aduna aikoi masen marakta pangan ni marakta aikoi mayamgi unity si kahen ba pamba pangan gatang hingba pamba mi su lerangani maitai marakta su maitai gatang pullaga loire khanba mi mayam ama lai naga gi marakta su naga pullaga loire na khanba kuki marakta su aikoi kuki gi na khanba sigum wakhalon se masidi manipur di aran bane na ai thamjani aduna masigum ba mahan ga dori basi kanan wai ta di sigi wakhalon si pam da ba kangbu sing samna da aikoi ngasi punmin nari ba singje sidi apun ba pam ba mi ngakani na ai adumai laujai aduna aikoina adugumba aranba thausil tauba adugumba wakhalon sandokpa adugumba mioi singdo madubu maithiba piraganda koi mayamgi nungaiba yaipabado tung koina aikoi chanaba ngamgani aduna lamdam sida leminarabanina hoi dharmada aikoi muslim haraganda mapangi karigi mayam ama influence mayam ama laangani laaga su madu dharma haibasti aina pamadu chappa kaisu kaide adubu dharma sina hena lupsan garaganda aigi hingminariba kanglu aikoi aiga hingminariba thangnariba yumdhangnariba tribe sing maitai sing oragasu mayam singchiga ida hingminnabada nungairoi adugumba singdo dharma gi oiba wakhalon duna lising oraganda chappa tagadi madusu aikoi thadokpa taw samna da ai brahman na je ahambada di ngalingai di pangan na songa bi aponte aikoi anjo halaga anda pangan na so me phi tumim neba adubu hujikti adugumagi wakhalondo thadoganda dharmagi oiba wakhalondo thadoganda ingasi panganna thongba panganna aikoi sem chaba kaidoba kuire akona tinajari ngasi pangthokiba Idul Fitr gi thoram maduda USM gi President Sunil Karam amadi Imaluf amadi tongan basi aso singelu singba singna saruk yakhe matan tarakuda ngasigi asik loina han thagachari loina Laingakna miyamgi aifa thorang kaya paket krabasu amadi haksel gilamda ahan bamityang thamduna thorang kaya paket kiba tarabasu sahi lisang sina kul kaya ana laingi sang kudong sadaba phangdaba yauri masigi manungda Sanapati district agi kilometer 100 rom salga lairiba saranamai khaiko khul asida ngasi fawba ana laing sangga mari leinaba primary health center doctor amadi nurse na singba amata leitabana ngasi su kunja sing khamthengna awaba sakeng ama mayok na hauri hiramasiga matangda laingak na midyeng sangbiyo haina kunja singna phongdona rakli hiramasiga mari leinana tom tv gi akhanaba pawdam ama Senapati headquarter dagi kilometer 100 rom changaga leiriba akhoi seranamai khaiko hairiba khulasi supna dagi tadaubi bazar dagi kilometer 15 khaktamak changlaga leiba yamna nakna leiba khun amani hairiba khulasida ngasi phawbada hakselga mari lenana ana layeng sang karigumba amata sarkar gi maikai dagi ngasi phawbada higher authority sing laktuna mafam asida yengsinba leitri hairi khunja singi maikai dagi tongan ba pendaba kaya phongdona rakli akhoi khusi khun leiriba sida phuba maiba adu saranamai khunna jawba tungjoy adiki tungam asigi tasing namati center oibni adu onama urabisu akhoi mafam ase health akhoi hakchang health doctor ki facility medical facility se yam wabani miyama nare haridi bora dagi puraga mi miyam na khongna puraga akhoi pawmate health center anak koidi anak pa se 10 km male adu da khongna puraga yam man chapni de hojik dikhra gari maram adu lambi khram da khra din dungai rakhre adu bo hojik huju akhoi yam wanan lairi angang sing immunization singchu nupi mayam su puraga chatli khongna pura chatli adu ada yoba pam tamda baro henna chakre adu lakpa matam yam adu da ngaiba mu lakpa adu da bera yam kare angang sing nupi sing angang puraga khongna puraga chapa habiti yam wabagi thabakni akhoi kunsinta doctor su lete nurse su lete medical che health worker su lete adu yam wabani khongna pubni na akhoi primary health center nakpada pu matamda lambida chum asi bu jawi adu awa asi masi problem je yam the akuina akhoi landagi dum thena rakre aduna akhoi gi
सरकार ओरिसु करी करी ओरिसु अखोई खुन असि अवाबसे मेडिकल फैसिलिटी मरमदा जिंगसिम बिंदुना नुसीना जिंगसिम पिरबदी याम हरागुनी हन रिक्वेस्ट तोनिंगी हाइरिबा सेरानामाई खुल असिदा हक्सेल ग मै लेनबा करिगुम्बा पीएचसी ना चिंगबा डॉक्टर नर्स अमता लेतबना मरम ओइरगा अना लायंग थोलकवा मतमदा लमखांगदा थवाई थागिबा खुंजा कया अमा यावी हाइना खुंजा सिंगी माइकैदगी पेंदबा कया फोंदोरकली हिरम असिगी मतंगदा मरि लेनबा सरकार की अथॉरिटी सिंगना यंगजनदुना अथुबा मतमदा पीएचसी हांगदोकपा हाइबसी खुंजा सिंगना ख्वाइदगी खौरांगना ngaरिबा मिकुप अमनी हाइना फोंदोरकली कैमरा पर्सन ओजित कलोनेना पौरमजरीबा वीडियो जर्नलिस्ट बिशोरजित टाइम्स ऑफ मणिपुर सरानामाई खैखो इम्फाल ईस्ट डिस्ट्रिक्ट के सेलोई लांगमाई सिंग लाइनिंगथौ सनामही थौगल कांगलुपना सेमगलकपा लाइनिंगथौ सनामही कियोंग ngasi संगादुना मियाम दा खुसिनखरे लाइनिंगथौ सनामही थौगल कांगलुप अमदी फाउंडेशन फॉर यूनिवर्सिटी फॉर सनामही कल्चर ना मपुंग ओइबा थौदांग लौदुना सही 13 हेना चंगना नोंमाइजिंग सिंग दा सारखिबा सनामही कियोंग ngasi चीफ मिनिस्टर एन बिरेन गी लोइनाबी नोंथोंबम ओंबी हियाइनु अमदी अंगोम निंगथौ अमुबीना माइखुम हांगदोखे सनामही कियोंग अदु कबुई अमाइबना संकारबा मतुंगदा मियामना लाइनिंगथौ सनामही खुरुमखी हौजिक पाउगी मरकथना तेन बब्रे मतंग लोमिनसे University Singi Marakta Ama Oiriba Assam Downtown University Guwahati the Engineering Management Nursing Pharmacy Hotel Management Paramedical the Ming Chanbining Basingna Sitful Oidringay the Nasimak Lakpiduna Ming Chanbiyu Admission Office Assam Downtown University Babupara Bosem Lerak Imphal Admission open. Admission open. Lagiba session 2019-20 की class 11 science में चन्ने बगी दमक International Modernized Academy इमा नोमेबुंग पुराना राजवाड़ी दे admission form थाजरे ममांग द subject toppers सिंह पुतोपुंग नमक्रबा Council of Higher Secondary Education Manipur the affiliate तौबा school नि direct admission की कुदोंग चाबा पिजरी खरसोन में महिरोई सिंह पावा school से दसंगलक पदगी अवांग ब थाक द पास तौन में नमली school नि International Modernized Academy इमा Co-educational Higher Secondary School असिना आहान बलाफ द कुदोंग चाबा पिजरी अकब नंबर से करकतनी हेन अकुपा मरोल की दमक तानबियू 7005-924-656 बाउक्सेन जरीबा Managing Director International Modernized Academy इमा नोमेबुंग पुराना राजवाड़ी नियर कुशुम ऑयल पंप Manipur की अहानबा 24/7 कैब सर्विस ओरिबा लमजिंगबा कैब सर्विस ना मियांग की सेवा दा लेजरी अपाम्बा सर्विस खनबियो इकोनॉमिक रेट ₹15 per kilometer standard rate ₹25 per kilometer luxury rate ₹55 per kilometer with base fare of ₹40 Manipur की district सिंगी मरुओइना सेनापति उखरु चुरचानपुर काकचिंग मोरे चांदेला चिंगबा सिंग चटनबगिसु अताबा ममलदा बुक तौबिबा यारगनी मणिपुर की मपान की लमसिंग हाइबदी गुवाहाटी शिलोंग डिमापुर सिलचर न चिंगबा सिंग चटनबगिसु बुक तौबियु लोइनना लुहोंगबा अमदी अतोपा थबक थौरम के दमक्तसु अखनबा डिस्काउंट पिजरी हेना कुपा मरो की दमक कांटेक्ट तौबियु अखोगी कांटेक्ट नंबर 1800102795 नत्रगा 8794613154 अखोगी वेबसाइट www.lamjingbatomtv.com प्रधानमंत्री कौशल विकास योजना PMKVY की मखादा टेलरिंग एम्ब्रॉयडरी हैंडलूम वीविंग डाइंग वापिंग टेक्सटाइल डिजाइनर सिंह फ्री ट्रेनिंग पांगथोक सगदौरी ट्रेनिंग सिंसी याविंग बसिंगना KB Philanthropy 5 की वेबसाइट www.kbphilanthropy.com
.org register tawbiyu akopa marolgidamak call tawbiyu 03852427 natraga 8118936684 natraga 8794276615 Break matungda mayam taram noksari hojing makha taba pawda tha asigi tarada puna pangthokani haina thorang toramba miyam gi numit amadi Hill Leaders Day gi thoram leibake asinba ama leibedagi yaithokle haina Secretary to Chief Minister Ningthogjam Geoffrey na thadorok pacherol aman hairi cherol asina makha taribadi thoram asi lakliba tha asigi kunda oina pangthoklagani hairi panbayabadi Chief Minister N Birena laingak asi hekpairakpadagi sing amadi tambu amato oina yengba mityenga loinena miyam gi numit amasung Hill Leaders Day pangthoktuna miyam gi wakataduna lakhibani Mahut Minister Syam Kumarna Muda ICM Amadi Lamsang Gram Panchayat ka khusamnaduna World Environment Day gi thoram gi saruk amo oina ngasi Imphal West ki lamdengda leiba Solid Waste Management Project site with air pollution haiba theme da usara kya thakre usara thabagi thoram aduga mari lenana Mahut ki Minister Syam Kumarna usara thabagi thoram khakta numit asida pangthokpana loibanate makhatana yengchinbiba mathau tai handak sahi asigi oina hojik fawbada usara lishing taruk thakre ngasi thariba sing asi maike dong gi miyamna hingnanaba mityeng changhaningi haike kan bai khongtha ama changhan jade khoi nui ban taba yaba khundaba malem pithribi sinata atei lektaba sigi chatheng phangwa matam da ngasi di maleng gi miyam hauduna environment di ji pangthoi adu saru amoina ngasi di Imphal Municipal Corporation Mahut Department amadi Imphal Municipal Corporation makhata tongan ba honorable councillor sing lamsang gi honorable councillor sing praja mayam amadi koi worker mayam punna ngasi Mahut Department sinduna officer mayam ga amadi mayam koi u thari lamding gi stage da sigi thabasina sungai soidna maki koi stage part moina mayam na koi mi khara mathang tharapasina Manipur tongan pham jaga da college gi NGO gi satra gi de mahiroi sing tongan tharapasina koi environment si kanbada asobo soro ma yagani haibasi acheba thajabani Tangkhul Naga Valley Students Association TNVS and Sinduna sahi asigi oina bosem amadi kosem na loba class 10 amasung 12 parikha da mai palakraba mahiroi sing okhibaga loinena career guidance ki thorom amangasi New Canon Village ki community hall da pangthokre thormadu da Canon Village ki akoibada leiba tongan ba khul kuntrani thoida gi lakpa mahiroi chani romda asam khudot biduna pongning thogatke thorom adu ga mari lenena TNVS agi Assistant Finance Secretary Hornam Kasungna Thoromasi Mahiroi Singna Class 10 Amadi 12 Parikhada Mai Paklaba Matungda Kari Karamba Lamda Chatkani Haibagi Samamnaba Kaya Lairiba Adu Kokhanabagi Pandamda Career Guidance Piba Oina Pangthokpani Thoromasida Tongan ba Khul Kuntrani Thoidagi Lakpa Mahiroi Singna Saruk Yari Haike Tracing je pass saukhram matungda means metric thakhram matungda or natraga higher secondary examination pass saukhram matungda magi tawpham haide pandam do ai kari tawdra haiba chamamnaba angang oibnina adogi career guidance oibagi damak oina main target oina daman pangthok jabni akoi leijana pangthok nate mayamna sel dagi hona natraga energy mateng pangdana akoi gi ngasi ge felicitation program je pangthok jabni haje hajaningi CC Higher Secondary School Imphal Administration Amadi Sisian Forum Lisingamaga Chamapan Marifudaratruk Marifudara Ningsing Maruf Lishingani Ani Bets Amadi Sarai Firena Puna Kusamaraga Handak Pangthokiba Class 10 Amadi Class 12 ki Parikhada School Asitagi Position Fanglakiba Amadi School gi Science Arts Amadi Commerce da Makong Mathang Tarakraba Mahiroi Singda Sel Amadi Certificate Piduna Pongning Thawat Kray Thoramadu School Asigi Principal S Indrani Devi A Urmila Devi Y Joina Athoiba Mithungen Sing Oina Saruk Yake Thoramadu School Asidagi Haukiba Mahiroi Singna School Asibu Hena Fagat Hanaba Amadi Mahiroi Singda Pongning Thogat Poina Interaction Tawhanimbagi Apamba Phongdoke Principal gi oiba warol piraduna S Indranina School Asidagi Haukiba Mahiroi Singna Function Asibu Mapung Fahanbibagi Damak Nungaiba Phongdokladuna Private School ga Changdamnabada Science ki stream da Mahiroi Masing Hantarapa si Nungaite Haina Phongdoke Sahi asigi bosem amadi kosem na loba class 10 amasung 12 parikhada mak wangna phangduna mai palakraba Wangoi Higher Secondary School gi Mahiroi Singbo harau taramna okpage loinana asamba khudal piduna pongning thawat kre Ningthogjam Apokpa Welfare Committee na sinduna school asida pangthokiba Mahiroi Sing okpage thoram aduda handak New Delhi da pangthokiba National Cycling Championship da silver amadi bronze medal laurakraba school asige class 12 ki Mahiroi yumnam thajabu asamba khudal piduna pongning thawat ke
loinana sahi asigi best teacher award lisingani taranipan taramapana school asigi MIL department ke oza N Kunjarani da khusinakri school asigi meritorious weba sadra singda prize pibidana hena puning thogat pidana hena mamang da su dum tawduna lakpi handak su yam pajana chathabiri ko masigi da mukta su intogyang pubagi sinbi langbiri ba mayam singbusu aigi taraptagi school sigi taraptagi thagat puktu jare hojik paugi maraktan aten babre matanga logjari Vigyo Institute of Management and Information Technology affiliated to Manipur University, Kanchipur. BBA amadi BCA gi oina chahi ahumgi dual certification courses 2019-20 gi damak admission hauzare. Coursing asi tambada DCA, Triple CA amadi Tally gi short term course ama lemna tambagi khudong chabasu pizari. BBA amadi BCA gi oina lakliba July thadagi class hauzaragani. Adai khudong chabasingdi state of art infrastructure, well-furnished and equipped classrooms, qualified and well-experienced faculties, visiting faculty from industry and academia, placement cell, computer lab with internet facilities, library, canteen, conference hall and playground. Agaknaba seat masingni amadi hostel gi facility su pizari. Prospectors amadi form gidamak lengsin birau Vimit Sangai Prau FCI Road opposite MSPDCL office Imphal West. Akupa marol gidama contact tawbirau 700-561-3687 natraga 700-5845-205. Ekoigi website www.vimitimphal.com. Email vimitimphal@gmail.com. Mahai Manipur da ahan moina UPSC MPSC na loba IAS IPS amadi MCS na chingba exam singi preparation khakta da yumpham oiba amadi hiram asida khang heiraba oza sing khakta na lamjing laptakpa institute ni mahai gi faculty sing asi UPSC exam gi experience leiraba masa masa gi subject ta mapung phana qualified oiraba oza sing ni Manipur dagi IAS IPS amadi MCS na singba services ta mai pakpa candidate sing puthokpa haibasina mahai gi pandamni Mahina exam asiga mari leina ba course khuding ma quality leina affordable oiba fees ta fangali hotna janing ba thawai yaujaba mahiroi singidamak makhal kaya gi scholarship ki tengmang su piri lengsin biraksi mahai Civil Services Institute Kwakathel Bazaar Nauka Hearing Aid Center Kumja lising ama chapan marifom doi ki hona chai kontramanga hena Notice India ahan hearing aid clinic mo ine lereklaba Nauka gi Imphal Center ma hangjare TV ma phone gi konjel loinana nil khongbum fam na tabangam da bi awaba mayok na di bana al koding mag wabi rugano Nauka Hearing Aid Clinic nga simak lengsin directuna completely invisible water resistant ama di rechargeable oiraba digital hearing aid hapiu tabangam gi pangal wala badom gi khang chana ba single power si tambio ai khoi gi leifam di Nagamapal Main Road Phogoi Sangam Lekai near Community Hall. Mobile number na 6009544159. Hello. Hello. Pakhong ama chalake. Chalu ne. Chahi amagi plan toge haradi. Oh, phau pambi thabiyo. Okay. Chahi taragi plan toge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tobugi awaba lehendaba. School du da adum changna na coaching tohanba. Mama paga cha manana warak watembi ba. Gym, aerobic, dance, football, thangta. Mamang da 12 exam gi topper su puthokraba. Khwaidagi chawba, nanba, khwaidagi phaba school. Last ba kom. Kari school no. Slopeland Public School Khongjom chumabra. Chumme yam khangi ko. Yes. Only Slopeland Public School, Khongjom. Breaking matungda Manipur gi mapan gi pau pijari. Haukiba sahi lisingani taranipan ge November amada Assam ge Tinsukia district ke Bichanimu Kervari village ta Bengali nupa manga nongmaina kaptana hatkiba thoktoka mari lenena aina thingkrava lalolo United Liberation Front of Assam Ulfa gi lanmi ani National Investigation Agency NIA fagat kre. Farbamiyai sing adugi mamingna Bubal Moran Allies Tiger Asom sahi kuntaruk amadi Binanda Dahotia Allies Swades kawi makoi animak ngarang Tinsukia da leiba makoi gi mayumdagi fakibani
ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯉꯔꯥꯡ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯠ ꯑꯃꯗ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ NIA ꯀꯁꯇꯗꯤꯗ ꯅꯨꯃꯤꯠ 12ꯅꯤ ꯔꯤꯃꯥꯟ ꯄꯤꯈ꯭ꯔꯦ ngarang Uttar Pradesh da akak arauga loinena sitkiba uful puba nonglai nungsit abada yamdrabada miyoi kuntaruk laikhidre amadi miyoi 58 henbana asopa nangkre thodok aduda yumkai uwa kaya humdoke thodok asiga mari leinena relief operation ama sathanaba mari leinaba authority da khangankre amadi Uttar Pradesh ke Manipuri district ta su haukiba sagol sen numit ki numidang da sitkiba nonglai nungsitta tongan ba mafam da Mamit khakpa amadi sekpal ningkhaibadage miyoi taruk laikhidabage thodok laikhre haina State Relief Commissioner na phongdorakli Lisingani kunithoi da pangthokadriba National Games ke yumbu oigadoriba Meghalaya da semgat sagatpage thabak kumangyang na sangsilli Chief Minister Conrad K Sangmana semgat sagatliba asida center na soidana mateng panglakani haibage thajaba phongdokre Umswali da semgatliba main stadium amadi game village semgatliba mafam sing ngasi Chief Minister na lusingba kangbu amana chatuna yengsinkre Meghalaya government ki team ama Delhi da chatuna games asigi matang da Prime Minister Narendra Modi unaduna wari sanagadori yengsin kongchat adu Delhi chatringai mangwainana chatkibani Chief Minister na haikibada Shillong da persons with disability gi akhanaba stadium sananaba sahi amagi mamangdagi Ministry of Social Justice ka khusamnaduna kanna honari yengsin kongchat adu da Tourism Minister Medba Lingdo Sports Minister Bentaidor Lengdo amadi tongan ba Meghalaya government ki department sing official singsu saruk yake kangbu aduna game village tablambi manak nakpada leiba information technology park amadi assembly sagadoriba mafam singsu yengsinke yamna tujuningai oiba thodok amada khoisaunaraba miyamna phubada nupi ama siraga masanupa na thina sokre thodok asi Assam ge Tinsukia da ngarang thokhibani Mama masa adu masanupa adugi loina bi hatpada chenaram gani chingnabadagi khoisaunaraba miyamna phubada sikhibani hairi sahi kun humdoi dangairi bi mamong nupi Radha Tanti gargi asiba haksang yumgi tenki amada phangbaga miyam horokna mama masa adubu phuba horakke masanupa Ajay Tantina thina sopaga loinena mama Jamuna Tantina hospital da pukhatpagi lambida laikhidabani Hojing ase yu phongkhiba Manipuri pause singi morobe pawmu puna yengminase Lamjingba Times BJP ki lusingba sing asi Imphal da thungleragani MLA Minister sing tongan unaduna waroisin purakadauri Anti Drug Joint Committee na phubada ama sire Paumi da khutharakpa amjuna condemn tawrakli KSO gi banna chauna akaiba pikhre blockade yauna akanba khongang changsilakpa yari Sangai Express India NSNIM gi ceasefire tangdang ba khanganaba UCM na Prime Minister da taksin khre miyoi ama hatkibaga mari leinana kairang da chauna irang thokre paulo wa chatluba paumi da khutharakle paumi da kihenba khutharakpa bu amjuna condemn tawrakli pognafam ceasefire gi matang da UCM gi team amana Manipur gi Chief Minister unaduna wari sanakre government paiminariba minister singi marakta major reshuffle torpa yai fam thadokhraba Congress ki MLA singsu party thadokpagi firep lawrakpa yari minister na chairman oiba works department gi program advisory committee gi mifam pangthokre Tamenglong da chikungunya gi case thengnare anti drug committee na fakiba drug lalonba ama sibadagi irang hokre paulo wa chatluba paumi ama furakle naharol gi thodang naga ceasefire extension gi chapsaba du khanghanaba UCM na Prime Minister amasung Chief Minister da memorandum pisinkre khomidok da drug lalonba ma phubadagi sire khoisaunarba miyam na committee gi member mari gi yum thukai kre metric compartmental exam July 3 da pangthoklagani Minister reshuffle athuba tawgadauri Works Department ki program advisory committee gi mifam pangthokre Huyalan Pau Ram Madhav ngasi thunglaragani Minister singi marakta unkhanari wasing yengsingadawri Jenimsa hepatitis C lemna layeng bahokre Sel thungi awawa mayok nari wasingi yenglaga program asi paikhatpani Dr. Bhimo Court building thugaibada chenabadagi jail da thamlakhiba nupi 16 bail da thadokre Kairang kumidoktagi miyoi ama laikhidabagi wahogda irang thokre Yum mari office ama thugaikre Sana Laibak Lusingba sing themjinanaba Ram Madhav ngasi thunglaragani Parliament session leibana minister reshuffle tawba ngamgani haiba thajaba leite Observer Drug lalonbani haiba miyoi ama machin hangbada sire Jenimsa gi nanthokduna chenkhiba KCP gi nandoda phone piba AR gi personal fare
Manipur IM gi ceasefire yaubra hangba memorandum ama Prime Minister da thakre. ECL Express Jenims ahanba oina hepatitis C lemna layengba hokre. Drug amadi U sizinabagi chang wangbana hepatitis C gi tamthiraba China lamdam sigi lairaba singda chawna mayoknari. Bhimo Nando Nanto Kinaba mobile piruvani haiba air personal limit tarugni gi custody remand pikre. Amzuna akan bamong da condemn tawkre. Anti drug joint committee na fuvani haiba mioi ama sire. Khunja sing horaktuna committee gi office thugai kre. Iraibak Chief Minister Biren Gilising Makada lainga asina lambi thong sembagi thabak chokthaba naidana paikhatli. Drug kamari laina na fakiba mioi phubada sivadagi irang thokre. Jinjak tagi makhal kayagi laina pokhalli. Aroibada moriba pau mukana fangbigani. YTV local da food park sabi yaroi haiduna Imphal More lambi thingnure. Police ki kahenba thongda mioi mari asopan nangkre mioi mapan fajin kre. CRPC ki dara samagani fu mari gi makhada athingba thamkre. Dharma gi mingda kanglup masel gi marakta masoi tana ba silli ba mioi singdagi section ba mathau tai haina amuko gi president PH Devana phongdokre. Amadi Senapati district ke Saranamai Kaiko Khul ngasi fawba ana langsang ama fawba leitabana khunja singna haksil gi lamda khudongsa da ba kya mayuk na hauri. Hojiki oina di matang sida Manipuri Power Jare Times of Manipur News yang beri basung bamukana kurum jari.